ngasi thokhiba toan toan ma thodo wathok ama sum phongkhiba se phongsingdigi maru oibi I pausing khongasaraga Manipur top channel gi maikedi myamna thamjigi anmada ngasi lebak sigi oiba COVID-19 update myamna share tawjaramge hawkhiba pung kunga mari asida leba asida miyoi lising kun traga taret ka samaga yankhai ga mari nauna COVID-19 positive oiba thengnarakre aduga hairiba pungpham haibidi hawkhiba pung kunga mari sida miyoi satriat kunga mari COVID-19 naduna laikhitre hain health ministry dagi thadorpa data amana makhatana phongdorakli atopa pawamana Koki National Fund kauba geng khutpu ama leire miyoi ama fare miyamdagi sel khaibagi thabak tawba Koki National Fund KNF fine mingthon ba geng khutpu ama thengnabaga loinana khutpu asigi thabak tawbani haiba miyoi ama Manipur Police Special Commando team na fare faraba miyoi adudi yumnam huidrom mayai laikai sungtham budamani sayangkhagi nithoi apokpa CH angobani Police ki pau matung ina ngarang numi yungba matung pungkhai satpada Imphal West District ki Wangoi constituency gi yumnam huidrom area da larhulup amagi miyoi khara sathok chasin tawre haib akaknaba pau ama phangmadagi ASP in charge TS Krishna Tombi gi miyang makhada commando team ama sangsinduna mafam aduda freaking saking satakhi tanja aduda singningai oiba mawongda miyoi ama lakhi commando team aduda miyoi adu singnabadagi tanaduna fakhi sport interrogation sathabada mahak Koki National Fund kauba geng khutpu amagi member ni haiba khangmangamkhi geng khutpu adugi chairman ni haiba nongmaibungdagi sanasam Dinesh kauba miyoi amagi makhada lalon itik tawba miyoi singdagi sel khaibigi thabak tawbani haiba khangmangamkhi mangondagi mobile phone ani sim card ahum sel khaibida sizinaba letter head ani fangki hainasu pausina makhatana phongdorakle atopa pawamana miyoi ama yamlabadra ka konana fare lilong haureibi turel ahanbi Darul Ulum mathaktagi miyoi ama yamlabadra ka konana fare Thawbal ESP Jogesh Chandra Hawizam gi miyeng makhada lilong police amasum commando gi team amana MMWO amasum AMMDC ga loinana faraba miyoi adudi makak mayum Nasir Khan Elias Amu Saikuntra ga mari apokpa Rashid Ahmad lilong haureibini ngarang numidang pung tara makhairom tabada thi humbagi thabak sathabada miyoi adugi yumdagi fagalaba drugs adudi ASP capsule samaga humdraga manga WY tablet samaga humdraga taret N10 tablet taraga mari heroin number 4 gram nifuga tareka point nipane miyoi adugi mathakta NDNPS ki makhada FIR ama lokhatpaga loinana makhatana thigatpa hokre hairi hensu pausna phongdorakli Makasa tarakpoina to papawamanamo Union Minister gi khongchat mangoinana security gi section thorang lokhakhre Manipur hayeng lakadoriba Union Minister Nitin Gadkari gi khongchat ki mangoinana security gi section thorang lokhatpoina ngasi Imphal West District Police ki SP Dr S Ibomsa gi miyeng makhada district asigi commando team singna Imphal gi tuan ba mafam singda thibu humbagi thabak satakre ngasi ayuk pung mangadagi pung taruk makhai phawba sangai pro mamang laikai area da leiba yum singda Imphal West ki commando team singna thibu humbagi thabak satakre thibu humbagi thabak aduda area du leiba miyoi samaga nifuram amamam ta oina masa gi saktak se sing pothok handuna verification satakre amadi yum sing sang duna thibu humbagi thabak su satakhi adubo mipa mipun yawkhidi hairi amaromda district asigi additional ASP Ops ki miyang makhada commando team sing ngasi ayuk pung manga makhaidagi hauraga tere kemini kun fawba ko kaithel lamdong laikai amadi ko kaithel thoksum laikai da leiba yum singda sang duna thibu humbagi thabak satakre amadi laikai da leiba miyoi samaga kullom saktak se sing puthok handuna amamam to oina verification satakhi mipha mipundi yawkhidi hairi atopa mana commando bazar unit ki team singna governor road ki paring da leiba baragi ka singna thibu humgi thabak satakre haidi henasu pauksi sna makhatana sa phungdorakli marakthani state gi wangbra thopa paukhra myam da hapsaramgi terrorist attack sa thanaba thawrang ama thengnabadigi UP da high alert lauthokre terrorist ne singna Uttar Pradesh ki Lucknow commissionerate area yaunu Uttar Pradesh ki tuan ba mafam kayad asoba attack sa thaduna Misimina kya thonana basa tharamba thorang ama UP police na thengnarakpadagi mafam singa duda high alert lauthokhtuna akan section tharang lokhathre UP police na ngasi terror plot adu thengnar khraba matungda Hardoi Satapur
Barabanki, Unnao, amasum Rai, Barelin singba district sing the akan security gi section tharang sing lokhatki nongsuk thangba Uttar Pradesh ki mafam kya nasu sapmana security gi section tharang lokhat khre aduga achauba terror module ama sathanaba terrorist singna tharang tawrambadu UP police na thengnar khibani haiba wafam state adugi additional director general of police law and order Prasanta Kumar Fongdo Kibagaloina Arun Matarang adu paikhatpada senaba singnaba terrorist anisu UP gi anti-terrorism squad ATS na fagat pangam kre hai khian su phongdorakle makha satharakpoina karan taba hum pharaga custody da thamkhre laingang na sathariba mass covid test aran wafam sing social media gi khutangda sandokluba miyo hum lamphel police na pharaga ngasi duty magistrate Imphal West ki mamangda putholaba matung makha tana numit marini police custody da remand pikre miyo hum adudi sekmai Laipatigi Thaudem Ramesh say Kuntragamari Apokpa Ibosau Thaudem Bikram say Nifugum de Apokpa Kula Amasum Naurem Thong Kumantem Laikai Digi Saugrakpam Johnson say Kuntra Apokpa Gambirni Makoy ahumna social media gi khutang na ngarang takyel khongbal gi mafam ahumda yum sangduna covid test tawgi thabakta punna miyoi satre test tawda miyoi songa positive oiba thengnare haina lana sandokpani hari ta singbagi di ngarang test tawba duda punna miyoi satre ka kunthra ga tere test tawda miyoi kunthra ga mathoi khak positive okhibani haina su ayuna falli haina phungdorakli Makasa tarakpoina mayamda khangjinbada kanagani khanba maruiba containanga mayamda hapsage section drabadi October November third wave ki peak oibi yai scientist COVID-19 laisat ki matangda sana kanglon sing indrabadi leba asida tholakpa yaba COVID-19 ahum suba wave na sai asigi October amasum November gi marakta kham thengna wangkhalakpa gi matam oirakpa yai adubo masida second wave ta nungtigi record tawba masing adugi tangkhairom tamak oibi yana lei haina COVID-19 modeling gi in charge oiriba government panel amagi scientist amana haikre SARS-CoV-2 gi anauba virulent variant ama thulaklabadi third wave ta masina thuna yang infection tawba hengani haina scientist Mahindra Agarwal na haiki Scientists asi Department of Science and Technology na mamang sahida mathematical model sing sizinaduna coronavirus hengalakpagi matang mangzong na hainaba semkiba expert panel amada yawba miyoini hairiba government panel asida IIT Kanpur da professor oiba Agarwal yawba panel asida IIT Hyderabad scientist oiba M Vidyasagar amasum Integrated Defense Staff की Deputy Chief Medical Lieutenant General Madhurisu member ओइदिबने panel asina pidibा third wave prediction sing Mahindra Agarwal na COVID ahum super wave ki prediction sing the immunity effect of vaccination amasum hena virulent oiba variant ama tholakpa yabagi oithokpa sing factor oina pidi masi panel asina mamangi ani subu wave modeling tawbadadi puthokite Twitter da mathang thagatpa warol singda Agarwal na sandokna takladun hai aikhoina phibam ahum khak sagali amana aphaba mayolomda optimatic oiba miyeng yengi haibadi aikhoigi punsi mahing asi August forward mausa gi punsi mahingda amuk hanjilakani amadi anauba coronavirus ki mutant ama amuk tholaktre haina baapna sagatuna lawi atopa intermediate oiba phibam amadana aphaba mayolom na sagali ba han bigi phibam madugi mathakta vaccine kapasi chada kunga hena launa ganba delta plus t nataba mutant ama August sandorakani haina lawi maang ani subo wave asi August ki mayai san basarukta wangkhalaknaga lengdana laikhiba yabagi phibam amasu ahum subo wave ama lakpa yabagi phibam uttuna October amadi November gi marakta masina kham thena wangkhalakpa yabagi graph amasu Twitter da thagalakhi Hattaba Maikai Rom the Yangba Ani Shubigi Pibam Aduda Agarwana Ahum Sibo Web the India the Nunti Yueva COVID case as Sorakna La Amaga Lising Yang Kayamasum La Anigi Marak the Talk by Yai Hennis of Fundoragli Ani Subo Web ki figure ga
मसीगी फिगर लाख अमग लिसिंग यांखै अमसुम लाख अनी की मरक्ता लाख याय हाइना पाबा अहुमसुब वेब की डेली कोविड केस असी सयेसिगी मे थादा खम थिन वांखलखिबा कोविड की अनीसुबा वेब ता रिकॉर्ड तौखिबा फिगर अदुगी तंखाइदगी ताथै अनीसुबा वेब की खम थिन वांखलखिबा मतम अदुदा मे थादा लेबा असिगी हॉस्पिटल सिंग सन्दुना अचौबा प्रॉब्लम अमा ओइखिबनी अदुगा लाइना असिना सीबिगी सांगसु खम थिन वांखलखिबनी सयेसिगी मे तरेत इंडिया कोविड-19 की केस मसिंग लाख मरिग लिसिंग तराग मरिग चामग मार्फुग निपान रिकॉर्ड तौखियमदि नमित असिगी रिकॉर्ड असिना अनीसुबु वेब त ख्वाइदगी वांग बोइखि करिगुम्बा अनौबा म्यूटेंट अमा थोलकप तारबदि अहुमसुबु वेब थुना यांगना संदोरप याय अदुबो मसिदा अनीसुबु वेब त ओइखिबा अदुगी तंखाइरुम तमक ओइगनी हाइना अगलवाना हाइखि मागना ममांगदा अतोपा बेरेना नहनख्रब म्यूइसिंग हौजिकसु डेल्टा बेरेना नहनब याव मरमना मसिगी मयोन असिसु खनबनी हाइकेनसु फुंदोरक्ले अमसुम समजिन जरगा एनालाइसिस तौबदा थेंगनबगी मरम अगलवान अमहाकी पैनल थर्ड वेब एनालाइसिस तौबदा थिनथबगी मरमसु संदोकना ताखि माना हाई एनालाइसिस असि मरम अहुमदगी मतम खर संखि अहानबदा कोविड नाब फरब मियोइसिंगी मनुंग इम्यूनिटी हंथरखिब अनिसुबदा वैक्सीनेशन इम्यूनिटी हेनगत हली हाइरिबा मयोन अनि असि अममम तो ओइना तुंगिदमक एस्टिमेट तौब मथौताई अदुगा अहुमसुब मरमना मतौ करमना हाइरिबा फैक्टर अनि असि सूत्र मॉडल दा तिनसिनगनी हाइबसिनी अदुबो लेबक फबदि फैक्टर अनि असि साउना कांटेक्ट रेट अमसुम रिस्क पैरामीटर ओंथोक्तुना तिनसिनब याखि अहानबगी फैक्टर अनि असि यामना कुपना एनालाइसिस तौब संगे कांटेक्ट रेट तौबसि लाइना असि कयाम यांगना संदोई हाइबदुनी अदुगा रिस्क पैरामीटर हाइबसिना लाइसेट असि एक्टिव ओइरिबा मिसिंगी परसेंटेज अदुनी अतोपा पाव मनम कोटाना संगसिलकदब खोंजंग सगोटनरकली मणिपुर गवर्नमेंट ओजासिंगी रिविजन ऑफ पे 2019 हाउजिक फाव ऑर्डर थोक्तबग मरी लेनना काउंसिल ऑफ टीचर्स एसोसिएशन कोटाना संगसिलकदब खोंजंग सिंगा मपुंग फाना सगोटकने हाइन ऑल मणिपुर प्रमोटिंग गवर्नमेंट हायर सेकेंडरी लेक्चरर वेलफेयर एसोसिएशन ऑल मणिपुर हिल डिस्ट्रिक्ट एजुकेशन एम्प्लॉयज एसोसिएशन ऑल मणिपुर ग्रेजुएट टीचर्स वेलफेयर एसोसिएशन अमसुम ऑल मणिपुर एलिमेंटरी स्कूल टीचर्स एसोसिएशन तोान तोाना थादोरक्पा सेरोलसिंग फुंदोरक्ले लोइसिलक्पोइन स्टेट की वांग थोप पाव खरा गुजरात पोखाइबद सिक्योरिटी गार्ड सिरे राजस्थान की कोटा डिस्ट्रिक्ट लेबा डायरी प्लान अमदा थोखिबा पोखाइबगी थौदो अमदा सही 39 रोम सुरब सिक्योरिटी गार्ड अमा सिक्रे अमसुम अतोप मिय अनिना सोकले हाइना पुलिस नंगसी फुंदोक्रे पुलिस ऑफिसर अमना फुंदोकपगी मतुंगिना पोखाइबगी थौदोक्तु ngarang numidang wairam कोटा डिस्ट्रिक्ट की रावत बत्ता रोड लेबा सरस मिल डायरी प्लान थोखिपनी हाइनस फुंदोरक्ली आतेन पाव अमा क्लास 10 अमसुम 12 की एग्जामिनेशन कैंसिल तौखिबता थगलकली कोविड-19 पैंडेमिक ने स्टेट की क्लास 10 अमसुम 12 की पब्लिक एग्जामिनेशन 2021 थागदब महिरोई सिंगदा थेंगनरिब खुदोंग चादब क्या उबदगी पब्लिक एग्जामिनेशन अनि मणिपुर लेंगा की एजुकेशन मिनिस्टर ने कैंसिल तौनब फिरेप लौकिबा मदि महिरोई सिंगी पुंसी कन्ननबा लेबरल ओइना मार्क पीनबा मरि लेनबा सिंगदा पौताक पीखिबाबु ऑल मणिपुर रिकॉग्नाइज प्राइवेट स्कूल वेलफेयर एसोसिएशन मणिपुर न थकटबा फोंदोरक्ले अमरोमदे स्कूल खुदिमक की ममांग सही अहुमदा बोर्ड अमसुम काउंसिल न पांगथोप एग्जामिनेशन फलदा बेस ईयर ओइना लौदुना हंदक सही की अपुनबा महिरोई सिंगी पास तौबगी सांग अमसुम सब्जेक्ट खुदिंगी फंगदब मार्क सिंग ओइहन बहाइबिस्ती स्कूल अदुगी अफबा अमसुम असुंबा मार्क ओइफम थोक्ते बेस ईयर अहुमक लौबा अमदी स्कूल अदुना लौनिंगबा अफबा फल ओइबा सही अमा हेक्ता लौबा यादनबा बोर्ड अमसुम काउंसिल न सेमदिबा क्राइटेरिया दा 2021 गी एग्जामिनेशन गी फल लौथोकपा हाइबिसी हेन फबा अमसुम मयाय ओइना फबा महिरुसिंगी फंगफम थोकपा मार्क की तंखाई हंथना सोथरब स्कूल सिंगी महिरोई सिंगना फंगदब मरमना बोर्ड अमसुम काउंसिल दा एसोसिएशन ना बेस ईयर गी लोक असि खरा कोमथोकपिनबा नत्रगना महिरोई सिंगी सफगदब क्लोज अमा हापनबा था असकी मंगा तारेता बोर्ड अमसुम काउंसिल की चेयरमैन दा अयिब सिरोल पिसिनख्रे अमरमदा मातम सिदा ख्वाइदगी हेना लाइना लौथोकदब थौसिल अमा ओइना लोक असि मायोगनाबदा खुदोंग थीबा नंगदबा सोथरब स्कूल सिंग अदुगी वकत असि बोर्ड अमसुम काउंसिल ना ताबिदुना
ताथोक तासिन तौरगदी ख्वाइदगी अराइब पंबै ओइगनी बोर्ड अमसुम काउंसिल गा ताथोक तासिन तौबियो असुय अंगाम याउदना खोंगलो पालौदना अथुबदा एग्जामिनेशन की फल लाउथोप ngamnaba tengbang biu haidi hanis pau sin makhatan phongdoragli adugi ma hojikoi nadi matang sa lusinjarage pathok sagi bilsoi ki plan ki biar singa pigini anawi pau sin ragadi marthan update pijarake hain channel sigi makedi ki thamjari and thank you.